Hai ma'am, Mami Ops na ma'am bui kong no khoi jaring asi je matam kui bagi tungdang asi 6 days muk sur mani ana video putok tab je adong asi je video amatang sum ma'am mamang da sum putok ke ma'am na sum jeng mina je handak se viral yam thin ori ba khoi gi ka dare nushina ramma ga ko nushina ramme dagi nushina ba loira ba matung da haidare yanar trakanda pakang lai sabi oni ngai dan tau gi ba phot ki ba mayam je video viral gumba kai gumba yam tolak pa haidare dai di dunia dani aduna keno tau bani mana ai huntu thaname adu da thaname sigumba je tab da noi hanna akhoi gi kok sida akhoi wakhan je da nusinari ba dai di laiminari ba mayam do wakhan nama khallaga haidare ko wakhal ma khalmaga khallaga nusinaram ba tar ga di ko sigumba mayam de tho moidra na khalle nusinai ni paisa ka piram ne redim nusinai ni gari phajaba da koi ba dai di picnic chatba dai di firon phajaba shopping phajaba restaurant phajaba bar phajaba dai di sigumba mayam gip phajaba sigumba mayam si da ki ngawru da ki ngasi thu iba thoduk mayam je mayam tamina je akhoi gi communities oidaba dai di akhoi gi culture gi keno na taba atopa zati na tawbada masida ai masida maitai bang ne dunia dani tribe ne dunia dani haijaning de kaigino hai kana mase nupi akhoina nupi makhoina ya bagi nupi na ya bagi ne ba moina propose torpa matamda maji kanano kamai tobano kadai dagi no haibase masana khangam thoi na tro ado akhoina sum thingjallaga dunia dani na nusina lore kha sa tho lore ado advantage ti nupana dum henjalak ko aduna unarabani thengnarabani saminarabani laiminarabani adum ke hadare video namorni dai di social media da dai di hause aina kwaidagi mamang da so adum hajagimni ko telegram da channel khar thoi ko sigi thadorei ba sigumba viral ke ke ma thadorei ko maidai nubi gi adu na sije akhoi gi mathak thong bada lai ba sino mayam jina ne thikat laga sigumba mayam je viral loi rei ba dai di amma torei mayam je sigumba mayam je thikat laga thabak tawbana di khadi phagadra na khalle manipur si da ko ado sum sigumba mayam je sum tho ga dunia dani na sum tho ga sum numit khudingi sum social media da adu lanjare bu haibane adagi ai adu da adu sentok sari adai adu hapam bagi adu tawri adaw sigumba mayam je nongma kang na sum tholei ba nungai ba phaba yai phaba adai di phajagadaba wari watai adai di kanagadaba tungda kanagadaba mayam di amata tholok treba kasai ma na phalu daba character ma na kano tawba mayam je tholok panina nasai akhoi manipur si da adam tungda angang ai facebook pa ri ba yengi ba mayam je wakhan je kanom khalai ko khalak pa da ne dum masada aiju taw yani ne aiju uhen me yani ne aiju sigumba mayam je uhen me yani ne sigumba mayam je taw ba yani ne lak tam ne ana sigumba je kitang tok se do sini aina hajaningi di mayam da si har Mami Ops na mayam bui kong no khoram jari masida aina la hai ki ba lan ki ba soi ki ba mayam jar so mayam sengma nga pi ni aina Mami Ops na mayam bui kong no khoram jari relation lay bani na ai nupi mari koi mari do relation lay ado amadi pregnant oi badagi pregnant ju oi ado aina magi video lay bagi damakta aina sumina blackmail ju tawe adu gi damakta ibu isilinaw mayam na warak pire